Online Manipuri nungthilgi pau miyeng tabira pumnamakpu thoilai shrumna khurumjari ahanbada maroiba pau Sangai Pro FCI gi maning thangba lambi mayada bom pokhaikre Lampen Police Station gi manung chanba Sangai Pro da laiba FCI godown gi maning thangba lambi gi mayada bom ama pokhaikre thaudo asi ngarang ahing nungai matung pung Baroga minute yankai lom tarakpam adwai da thokhibani bom pokhaibagi thaudok asida so apan amadi mishi mina yaukhiba leite haidi Thaudo asi thokruba matung Lampen Police Station gi team ama laktuna yengsinbagi thabak chathakre bom asi kanana kari maram gi pokhai halamli bano haiba chapchana khangba ngamdri makha tarakpa update ta social media da CM amasung atai miyoi sing hunduna ngang sakpa tara fagatkhre Facebook yauna tongan ba social media platform sing da CM amasung atai miyoi sing da thaksi khasi laitaba imung manung punna tamin na bayadaba wahai wata kaya sizinaduna chai thangduna ngang Sakpa singi mathakta police na drive chathaba hore drive asi tha ama chupna chathagani hairi police ki pauna hari bana social media da CM amasung atopa miyoi singda fajadaba wahai wata kaya sijinaduna ngang sakpa amasung irang saganaba honaba miyoi tara hena police na fagat khre khara amana jail da thajin khre khara amana fanaba koithi thiri makhata na su social media da irang saganaba honaba amasung karem kathai na ba singi mathakta drive chathagi gani hairi update Chandel Dagi Fakhiba du lana sida foreign hand yaure habadu mayek sengle thasi ki tara humdoi irai numita Assam Rifles na Indo Myanmar border gi More dagi Myanmar da lal hauriba KNAB gi maroiba miyoi ama Fakhiba aduna Manipur da thokliba lal asida foreign hand yaure habadu yamna mayek sengle irang asi hek horakpadagi hauna mahaki maikai dagi foreign hand yawi haina phongdoktuna lakhibani haina Chief Minister N Birena phongdokre Chief Minister na makhata na phongdokhibada irang asida yumthangnariba Myanmar dagi mirai baki lalauba kaya yaure haina phongdokhrabasu group kharanadi masida yaningba phongdoklabasu section kharanadi masida yaningdaba phongdokpa leikrabani adubu handa Assam Rifles na KNAB gi maru eba member ama Fakhiba asina Manipur da operator riba Kuki militant singda Myanmar dagi khusukulai sing supply tawi haibasi yamna mayek sengle haiki panbaya abadi Assam Rifles na tha sigi taraga humdoida More dagi Fakhiba KNAB gi Thalian Kaf apokpa ngampau asi Myanmar gi Sagang division gi Kolang Khampak tagini miyoi asi More dagi jungle gi lambi da Churchanpur district amasung Kangpokpi district ta operate riba Kuki militant singda phaba makhal gi khuso khulai supply tawi handaksu mahangna yamlaba khulai puraga lakpada Assam Rifles na Fakhibasi taramari suba khongchatni mahakta natana KNAB gi miyoi kaya Manipur da operate riba Kuki militant singda phaba makhal gi khuso khulai kaya supply tawi haina phongdokhrabani makha tarakpa update ta Sakhangdaba singna sekmai CIC da siraga pukhalamba miyoi masak maming khangba ngamkhre chaliba tha asigi taraga mari da sakhangdaba singna tamthina furaga matung asiba hakchang oina camouflage setpa miyoi kharana sekmai CIC da pukhalamba miyoi adu masak maming khangba ngamkhre leikhidraba miyoi adu report achom laikai dagi adhikari mayum tejami Elias Khagemba kunganipan apokpa adhikari mayum ibo tombi kawi hairi press na phangba pawgi matung inna tha asigi tara mari gi ayukta mayum dagi thokhibadagi hanjilakhidabani hairi numidang wairamda sakhangdaba miyoi kharana fare hairami adubu mamagi phone balance yaudabana makhata na hangkhide hairi Imphal Police Station da report taunaba hotnarubada Sekmai Police Station da taunaba haiduna khangalakhi miro laitabaga imung manungna kari tauksige haina tanaringaida chairakta asida hakchang oina phangkhibani police na asiba hakchang adu rims miral sangda postmortem tawraba matung imung manung miyoi singda khusin nakre machanupa bu kanana kari maramgi faraga hatkibano haibadu machagi maralga loinana sengdok piraknaba apokpina appeal tawrakli Makha tarakpa update ta nongmai kapna kre ngasi numidang pung 8 rom taba matamda Kuki terrorist singna Jirbam district ki Mongbung Maitai khulda maikai ani rom dagi bom amadi nongmai yauna akanba mawongda attack tawrakre haidi Mongbung chingkha amadi ching mathak tagi Kukisingna attack tawrakhi Kukisingi attack aduda khul ngakliba singi maikai dagi khut hanbadagi nakal ani gi marakta khut thokna ki hairi adumakpu nakal ani gi marakta aso apan nangbra haibadudi press na phangba ngamdri makha tarakpa update ta Union Home Minister na Manipur gi fibam fagatle hairaga Prime Minister na Manipur da chatriba karigino haina Congress luchingba Jairam Ramesh na hanglakli haukiba chayol gi numit ahum da Manipur da thoaningdaba thodok khara thokhiba natana Manipur gi fibam fagatle amasung lainga ki maikai dagi santi purakna bahonari haina Union Home Minister Amit Shah na phongdokhraga karigidamakta Prime Minister Narendra Modi na hojik fawba Manipur da chatribano amadi Manipur state ki political leaders sing unadriba karigino haina Congress luchingba Jairam Ramesh na social media X ta phongdorakre Modi lenga ki 3.0 gi ahanba numit chamagi manungda paikhat khiba thabak thoram sing phongdokpada Union Home Minister na Manipur gi fibam
ꯃꯄꯨꯡ ꯐꯥꯅ ꯐꯒꯠꯂꯦ ꯍꯥꯏꯔꯒꯗꯤ ꯃꯦ 3, 2023 ꯗꯒꯤ ꯏꯔꯥꯡ ꯊꯣꯔꯛꯄꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯆꯠꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯆꯠꯄꯒꯤ ꯃꯇꯝ ꯂꯦꯞꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅꯁꯨ ꯍꯪꯈꯤ꯫